Mijing tabiri ba khoi pum po image TV na taram na okchab ga loina na Rajesh Kumar na khurumjari ngasigi maroi ba pauda Pradhan Mantri National Apprenticeship Promotion Scheme any region ge awareness campaign ngasi hodokre Field Day on Rice and Farmer Scientist Interaction Program pangthokre Chandel the Lamlaki Shah Usek Kandabayadi Haibagi rally Chatkre Loinana Bihar Assembly Election gi Ahanba Tankaki vote ngasi Thadaba Hokre Mapung Oyo Pau Lobirase Pradhan Mantri National Apprenticeship Promotion Scheme and Region ki Awareness Campaign ama Classic Grande da Hodokre Skill Labor Employment and Entrepreneurship Department ki Makhada Directorate of Craftsman Training and Nasinduna Chathariba campaign adu Hodokpagi Tharamda Saruk Yakiba Textiles Commerce and Industries ki Additional Chief Secretary Anurag Vajpayee na Hojiki matamda naha singda masaga chanaba mahi masingna thabak piba haibasina khwaidagi maru oiba thabakni National Apprenticeship Promotion Scheme asina government industry amadi naha singi punna chatkadaba thoram asina naha singda kanaba kaya piragani masina local industry yokhat nabagi dabak angamba thakta honabagi tangai fadaba leire hainariba asi thabakta onthokpa ngamgani haiki Tharum aduga mari leinana SLEE gi secretary and bandana deposit tawraga thabak tohanba natraga tha taruk tolop pidana thabak tohanbagi chanabi ama leiriba ase apprenticeship act ki mayokta leiba lona yadaba thabakni ngasidagi hauriba campaign asigi makhada skill amagi matang da training phanglabadi thabak ama thibada awaba kya lairamba adu kohanba ngamgani haiki campaign asida lamdam asigi tongan ba mafam singdagi lakpa naha singna saruk yari so all are should be the regular feature in the entire program. Then last but not the least, the partnership with local media. Local media has to be very proactive in this case because it relates to employability, it relates to employment, it relates to encouragement to the youth. District Administration Kaksing District African Swine Fever ASF Sandurpagi Chingnabaga Loinana Kaksing District Mafam Singda Ok Sirakpag Asi Tingnanabagi Saruk Ama Oina Kaksing Municipal Council Amasung Veterinary and Animal Husbandry Department na Ngasi Tongan ba Meat Amasung Oksa Yuan Dukan Singda Awareness Drive Chathaba Hokre Department of Horticulture and Soil Conservation State Asida Thangjing Thabagi Matang the Center Sponsor Scheme Paikat Nanaba Thorang Amatori Hybrid Scheme Asigi Makada Lamdam Asigi Thangjing Taningba Hanadagi Targa Laiba Lomi Singna Yahonanaba Marilainaba District Officer Singda Atuba the Pau Fabio Haina Department Asigi Director K Devadat Sarmana Fondokre Opama Singasi ICAR Research Complex for NES Region Manipur Center Lampel Pata Field Day on Rice and Farmer Scientist Interaction Haiba Hiram the Pangthopa Thorum Amagamari Lena Hondokibani Mahakna Hai Hojiki Chokat Laba Matam Asida Lomi Singna Potok Potok Pakatana Yaraktre Potok Leo Potok Adu Yon Dragadi Kanapam Late Maramasina Potok Yamna Potok Nanaba Honaba Potok Sing Adu Yonaba Honaba Amadi Potok Leo Pot Aduna Kari Karamba Mohong the Atopa Makal Ama Onduna Sendong Fanganaba Hotnaba Haiba Mayam Asi Kangba Amasu Mato Tarakli Potok Barang Kaina Potok Nanaba Hotnabada Lomi Amadi Ladiva Scientist Singa Lainariba Ahangba Sing Thorum Amakakni Loinana Lomi Singna Potok Barang Kaina Potok Nanaba Hotnabada ICAR Gi Choba contribution Amakakni Lomi Singi Maike Dagi Kari Kari Wat Palaiba Amadi Kari Tahoningba Laiba Adu Scientist Singda Pongdok Nanaba Hotnabada Asigumba Thorum Asi Yamna Maru Oi Laiba Scientist Amadi Department Gi Karmachari Singna Pangliba Tolop Sing Asi Lomi Singna Pibani Maram Asina Laiba Researchers Sing Asida
तौहनिंगबसिंग अदु लेबहन बिगनो मसिना लंदम असगी तुंगी कानबा अमा ओइगदौरबनी हाइकी मान हाई हौजिक थांजिंग थाबा अमदी मागी पोथोक पुथोकनबा सेंटर ना पुथोकखिबा स्कीम अमा डिपार्टमेंट ना स्टेट असिदा सेमगतनबा थौरांग तौरी हाइरबा सेमगतनबा होटनरिबा स्कीम असगी मखादा थांजिंग थानिंगबा हानदगी थारग लैबा लौमिसिंगना डिस्ट्रिक्ट की लैबा मरी लैनबा ऑफिसर सिंगदा पाव फावयु हाइरबा स्कीम असगी ओइना रिसर्च एंड डेवलपमेंट की प्रोग्राम अमा यावरी मसिगी ओइना स्टेट असिदा लैत्री मसिगी खुदोंग चाबा साइंटिस्ट कम्युनिटी सिंगनसु लौबियु फोंदोखि थरम अदुदा सीएस बसुधा देवी हेड ऑफ रीजनल सेंटर ICAR-RC NEISR मणिपुर सेंटर लम्फेलफाट इम्फाल प्रोफेसर के नंदिनी देवी डीन कॉलेज ऑफ एग्रीकल्चर इरोशेंबा काउ इम्फाल प्रोफेसर आई मेघचंद्र सिंह फॉर्मर जॉइंट डायरेक्टर ICAR-RC NEISR मणिपुर सेंटर एंड प्रोफेसर कॉलेज ऑफ एग्रीकल्चर इरोशेंबा काउ इम्फाल थोरम मपु अमदी अखन्नबा मेथुंगलेन ओइना सरुक याखी इसे लिपिगनो अखोई सी वाली अखोई सिगी टेक्नोलॉजी से दरकार ले अखोई सिदा अवाब थेंगनै हेक हाई मखैदी साइंटिस्ट सिंजे तुम्बम जाबम खंगदगे मोई मथौ दो तौदोरिने मदुना लमदम सिगी कानबा तुंगी कानबा एग्रीकल्चर ग्रोथ सस्टेनेबल एग्रीकल्चर हाइबतो अदुना पुरपुंगमदोइ खुराई एसिदा लाकदब मिखलदा मिरेप ओइननब थौरांग तौरिबा पॉलिटिकल एक्टिविस्ट हौरुंबम असर्जित एलाइस बोइशाना सुबनोंब कनबा लौमी शिनमी लैबाकी चुपली पाइरसी हाइना ममिंग थोनबा थोंदुना पुथोकपा कैलेंडर अमा ngasi फोंखरे कैलेंडर अदु खुराई लमनों कैथेलदा पांगथोकपा अचंबा थोरम अमदा वेटरन जर्नलिस्ट मंद्र कोनसमना फोंदोखिबनी थोरम अदुगा मरी लेना हौरुंबम असर्जित एलाइस बोइशाना कैलेंडर से चुमना पुथोकपा कैलेंडर नत्ते युमथोंग खुदिंगी मथौ ताबा पोट अमसु ओइरबा कैलेंडर असिगी मतेंगना मणिपुर मियामना मरु ओइना खुराई एसिगी मियामदा अफबा मिहुत खनसी हाइबगी पाउजेल पीगदबनी मियामनसु इशागी राइट असिबु सेल खरना मतिकनबगी थबक असि टोकलगा अफबा सुबनोंब कनबा अमदी मसिदा मित्यंग थंबा मिहुतचिंग खल्लसी हाइखी चही मंगागी ममल यामलबा हक अदु हम चाना सिनबियु हाइना इना मियामदा अदु तौजरी ngasi defo chandel amadi ok hill christian academy chandel na pun sinduna chandel ki japho bazar da lamlaki sa usek kandaba yade haibagi khongi rally ama chatkre satra satri pun satruk lom saruk yaduna chatkiba rally adu ok hill christian academy panchai chandel ki gate tagi defo chandel dr n munal maitei amadi school asigi founder principal IST francis na असंग मचुगी फिराल हाइगतुना लमथाकी लमदकी साउचेक अमदी उवा कंसी हाइना थाबा प्लेकार्ड सिंग पुदुना चटकिबा खोंगचत्ता यावकिबा छात्र छात्री सिंगना पाउजेल पुबा खोलाव कयासु लाउदुना चटकी खोंगचत अदुना जाफो बाजार फाउदुना खोंगना किलोमीटर अमा दशमिक मंगारोम चटलबा मतुंगदा वुमेन मार्केट ता पुंदुना खननिनबगी थरम अमसु पांगथोकी ngasi khana nainaba aduda school asigi satri sing BS kilhungring anal amadi kinda hutenasu saruk yaraduna tinkhiba miyamda wildlife kanbagi thamoi sokpa wakat kayasu thamki ngasi khongchat ka mari leinana Dr. N Munal Maitei DFO Chandel na haikibada wildlife kanba haibasi naharol sing amadi satra satri sing na kangidabani aduk sangba matamsi palan kaya tauduna wildlife kalibani haiduna lauduna lakli adubu ngasidi lamlaki sa usekti mutpaga chap manare masigi maru oiba maramdi aikoina khongjang sing asi changsin bada nahadi student sing bu yawhan ba ngamdaba asini adubu ngasidi hongduru tauduna ok hill christian academy gi satra satri sing punna thoraktuna mangjil thana hotna biba asina
Suksoi Shoidana Sandel the Natana Manipur Lamlaki Sao Sexing Kanbada Achowa Mai Pakpa Oirgani Amadi Kongjang Asida Atopa Lemhoriba Sandel School Sing Nasu Tung Inbirau Haina Dr. N. Munalda Thamki Oak Hill Christian Academy Senior Most Teacher NG Zoina Mahaki School Gi Satra Satri Singna Sao Sexing Book Kaningbagi Wakalon Si Mahang Oza Ama Oina Uwu Funky Maramasina Mahaknasu ngasigi lamlaki sao se kanbagi khongreli asida thodang logjabani NG Joina Chandelgi lemhoriba atopa school singnasu lamlaki sao section kanbada saruk yabiu haina appeal tawki United People's Front Manipur na Sangai Festival tawgi warep kudakta handokadabani hai wafam thamlakli UPF ki Secretary Publicity na thador pachor aman hai Hauki Wasahi Lisingani Kurum Dogi May Ahumdagi Kusem Oiba Kanglupi Irang Asina Maram Oiraga Masamasagi Asengma Mayum Singda Hanjinba Fangdana Laiba Internally Displaced Person IDP Sing Ana Ayak Yorokpa Supam Nompam Amadi Sentok Lambi Lerek Tabakaya Asina Pelak Tabadagi Masamatom the Sizabakaya Yorokpa Makogi Chaktung Power Pazana Pibang Amdraba Tankak Asida Lamdam Asida President Rulgi Makada Lengak Liba Gobumrena IDP Singi Award Apaying Chin Bibagi Mahutta Nathairaga Sangai Festival Pangthokani Haina Lorut Liba Warep Asi Kudakta Handokadabani Supam Nompam Pangdriba Sel Thumgi Pibam the Satina Sok Liba Asigi Matakta Maitei Ekoi Tampak Lamdam Dagi Hindok Payadana National Highway Sing the Chat Payadana Tambiri Batankak Asida Lengak Asina Malem Gimiam the Sangai Festival Pangthoktuna Lamdam Asi Ing Chikpa Tangdu Laitar Film Amada Lady Hainanaba Utsai Thong Asi Nasigi Miamna Tumina Laitok Pagi Mahutta Festival Asi Punna Thimina Hoba Mathok Tare IDP Americo Komina Sangai Festival Asibu Boycott Wada UPF Manipur Mapung Pana Sogat Paga Loinana Miamna Su Boycott Wa Asida Punna Sogat Minasi Haina UPF na Appeal Torkli Relief camp the Ladiba IDP Sing Magi Mayumda Hanjin Bagaloinana Satok Sasin Yadriba Lamdamsida Sakliba May Asi Mutriba Fawa Sangai Festival Pangthok Pigano Haina All Manipur Women's Social Reformation Development Samas Nupi Samas ki President T.S. Ramanina Pongdrokli Hiram Asiga Mari Lenana Ngasi Lampelda Laiba Lup Asigi Loshangda All Tammi Singmi Apunba Nupi Lof Nupi Samas Amadi Irei Park Inat Chanura Lon Ichalna Sinduna Pangthok Kiba Pawgi Mifam Amada Mahak Nahai Lamdam Asida Ngasimak Loshindana Laiba Irang Kaya Asibu Nathairam Laga Sangai Festival Pangthok Nanaba Lengak na Sem Sarib Asi Lepiu Festival Asi Pangthok Ke Hairabadi Relief Camp Singa Laiba IDP Sing Mayamda Hanjin Handuna Mahusagum Momono Halu Amadi Sahi Ani Makhairom Satok Chasin Yadana Lairakliba Highway Sing Mapung Fana Hanglaba Matamda Oina Pangthok Piu Loinana Festival Asida Saruk Yanana Sem Sariba Praja Sing Nasu Relief Camp the Laiba Ireicha Sing Asigi Awaba Maisak Mayam Sing Kangbiu State Asigi Makok Oirba Manipur ki Governor Amadi Lengak Mari Lainaba Officers Singna Tauriba Thorang Asi Lepiu Pongdokhi Pawgimfam Aduda Saruk Yakiba Ichal ki President T.S. Ibemsana Hai Ngasi Lamdam Asida Ladiba Awaba Kayabu Kopsinduna Nungaiba Saba Yaroi Maikai Kayada Kundariba Irecha Kaya Lanzendaduna Medkipi Kangdana Lading Cherak Asida Tourism Department Amadi PR Lengak Anina Festival Asibo Pangthok Nanaba Hotnarak Haiba Si Yamna Laibak Tibani Ngasi Maksu Sangba Amadi Chatpa Yadana Ladiba Mapam Sing Hana Yahanko Amadi IDP Sing Asibo Mayumda Hana Hanjin Hanbiu Matam Adutada Lamdam Asigi Inatpu Maliam Damsak Takliba Harau Nungai bagi kumhai asi punna pangthok minasi karigumba miyam gi apambagi mayokta festival asi sin batarabadi maduda thorakpa afafatta kurimak tourism department amadi PR lengak anina pugadabani phongdokhi Maudraga taruk suraba aina nuhaina hajari base handakti lawi da bataw kono ongtang lawi o tawino hay base lilikem da lai base sadakana sa hanjay lakan bangambani lilikem da lai base masih padana lai kan tadi tawiyo aduna tadi tawiyo kan hajari yana
Leptana Satharakpa, Liangmai Infal Market, Ngasi Taruk Suba Oina, Sinjamai Chingamaka, Model Club, Basketball Ground, Kaitel Funkri, Liangmai Infal Market, Sinduna, Pangtokiba, Liangmai Market, Kamari, Laina Sinjamai Kendra, MLA, Yumnam Kamsan High, Yelhomi Kanglo Ama Oriba, Liangmai Fruki, Kaitel Asina, Singtam Anigi Marakta Hena Nuchi Chanaba, Purakpa, Gamlagani, Singmi Ichin now Singna, Makogi, Potok Sing Asi, Tamgi Matsimanao, Amadi, Mabung, Mokwa Singda, Panghanba, Ngamba, Asina, Lamdam Asigi, Amata Oiba, Wakalon, Manaba, Kunai Ama, Sembada, Asobathodang Ama, Lawa, Ngamgani, Fongdoki. Akoy masal amata oibagi apunbagi fangal sagatuna thong manana chawkhatpa leibak ama oihanbada aikoy khudingmak thodang lei haibasi utuna Bishnupur district khaktanatana Manipur pumba apunbagi saktam sagatuna chawkhatpa Manipur ama ohilasi haina DC Bishnupur puja elangbam IS na hari waphamasi apunba amadi mapangal kanba India ama ohenarba hotnabada achobo thodang lawiramba Sardar Vallabhbhai Patel gi chama yankairak suba mapok kumon ga mari leinana Bishnupur district October 19 dagi hauduna tongan ba activities kaya utuna lakpagi saruk ama oina November 10 amadi 12 da Bishnupur amadi Nambol da pangthokadaba Unity March Ek Bharat Atmanirbhar Bharat ka mari leinana DC Bishnupur gi conference hall da ngasi pangthokpa pawgi mifam da haikibani puja ilangbam na makha takibada apunba mapangal kanba India ama oinana hotnabada Manipur amadi Bishnupur district unity diversity amadi strengthen oidaba yadabana Bishnupur district ki oinasu district administration na sinduna lakliba November 10 amadi 12 da miyam gi khongchat ama chatkani masida DLO Singh Mahiroi Singh Naha Singh amadi miyam na saruk yabiduna apunbagi saktam uttuna Bishnupur district chu apunbagi saktam sagat pada punna saruk yaminasi haiki My Bharat Bishnupur gi joint director Dr. Salam Dhanana haiki bada thoramgi saruk ama oina district asida leiriba college school singda tongan tonba activities kaya pangthoktuna apunba India ama sagat pada logadaba thodanggi matangda thoram kaya pangthoktuna lakli competition kaya pangthok liba asidagi Manipur gi oina khangatlaba sing adu India gi oina Gujarat ta chatuna Sardar Vallabhbhai Patel gi chamba yankairak suba birth anniversary da saruk yagani lakadruba November 10 amadi 12 da pangthokadaba rally asida district asida laiba Naha Singh amadi Mahiroi Singh na saruk yaminasi India gi movement asi sogat minasi haiki Paugi mifamda My Bharat Manipur gi state director L Marjit amadi Ministry of Youth Affairs and Sports Bishnupur district ki nominee Ais Iboya haimasu saruk yaki Laimak ki school sing phagatnanaba paikhat liba thorang gi saruk school phagadan si mission gi makhada lengakna akhanaba mijeng sangliba school ama oirba Bishnupur district ki manungchanba ningthokongda leiba ningthokong higher secondary school gi marfu suba annual sports amadi literary meet 2025-26 ngasi hodokre school gi Mahiroi Singh ningthokong Kaitel Lairembi dagi senglaba maira lawduna maira lamjel chelaklaga thoramgi maira sukhatki amadi school asigi principal Takhelambam Pusparani amadi vice principal Hairang Khongjam Megachandrana Lusingduna School Asigi Firal Sinkhatuna Thoromdu Hodoki Chatliba Thasgi Tang Tara Fawa Chathagadaba Thoromgi Ngasi Ahoba Namita School Asigi Toan Ba House Khaidoktuna March Past Competition Nupa Masa Amadi Nupi Masagi Football Chess Football Kerom Magic Chair Nasingba Sangdam Naba Pangthok Pahoki Maitei Lipun gi Lanjing Purel Chief of Army Hastam Silanbu Lup asigi anauba Thawurel oina khankri hanagi Thawurel M Pramod Haksangi anaba amadi lanai asinba kayana maram oiraga ngarang dagi mahakna hana pairamba pham adu thadoklaba matung advisor phamen oina leikre hiram asiga mari leinana langgola level lup asigi office ta nona thaupuba Sinabagi thorom ama pangthokre thorom aduda Maitei Lipungi chatna kanglon gi matung inna hana Purel M Pramod na mahaki hek mathangda leiba Seloi Purel Singlemba Wahangbamda
थौबुरेल की फम असी लौखी मदुगी मतुंगदा सिंगलेम बना अमुक माकी नौना पाइबा थौबुरेल की फम अदु हैसनाम सिलंद सिनखिबनी कुंभी कैथल फाउदना चलिबा यामना मरु ओइबा लंबी सिंग सेमजिन दिबा फाउबा मियामना चथरकिबा लंबी थिंगबगी खोंजंग हेना कंसिनख्रे कुंभी कैथल फाउदना चलिबा यामना मरु ओइबा स्टेट हाईवे लंबी अमसु ओइबा कुंभी दगी वांगु फाउबगी लंबी कुंभी थोंखोंदगी इथाई वापोकपी उंगामेन चटकिबा अमदी कुंभी लमलोंग टू इथाई बैरेज चटकिबा लंबी सिंग सेमजिन बिदबगी मायोक्ता मियामना चथरकिबा बनगी खोंजंग हेना कंसिल ख्रे इंटर विलेज लंबी सिंगी तोआन तोआन मफम कया यावना इथाई वापोकपीदसु मियामना लंबी थिंगबगी खोंजंग हेना कंसिलकली लंबी थिंगबा असिना मरम ओइरगा पैसेंजर सर्विस तौबा गाड़ी सिंग चटनखिद्रे कुंभी कैथल कानखिद्रे दुकान सिंग थोंग हांगनखिद्रे अदुमकपु इसेंशियल सर्विसेस सिंग अना अयेक देवकर्मा लुहोंग खोंदोंबा अमदी लौ सिंग उबगा मरी लेनबा सिंगदी बन असिना सिंदे लंबी थिंगबगी खोंजंग अदुदा सरुक याखिबी कुंभीगी मैरापाइबी एम इंदुना फोंदोरखिबदा चथरिबा बन असि नुक्सिगा ngasiga thana numit humni surba phawbada mari leinaba department amadi manpur government na karigumba miyeng ama phawba sangsin bidre khungangi manung hanjinba mafamda leiriba miyambu karisu leitana thoi bidabagi mawongda tawusi pende ban tawduna lambi sembi dabagi mayokta khongjang changchiliba अखोगी मैम असी यंगनबा अमा ओइना उबिगनो हंदकी बन असिदी हौनरुब तौदना प्रजा मैम की अचौबा इहोनी मसिदी पॉलिटिक्स का करिगुंबा हिरम अमतदा मरी लेनदे मसिदा पॉलिटिक्स की वाफम पुसिलकपा हाइबसी यामना पिकपा वखल मसा खनबा मियोय खक्तना तौबनी हायरदुना बन की खोंजंग असी ngasidagiди ising yauna school college singi mahiroi singchu pendabadagi khongjang asida yaksilaktuna महिलोशंग सिंह थोंगलोना ख्रे हायरदुना बनगी खोंजंग असि मियोय खरखकी नते अदुना मसिदा कुंभी एससी मनुंग द लेरिबा अखोयगी मियामना पुन्ना अमत ओइना सगत मिनदुना पामलेबा पांदम असि फंगद्रिबा फावबा बनगी खोंजंग असि संगसिन मिनसि हाइखि अखोई तोंगान बन लंबी अमदा चटखिदोरे तौरिङाइदा अखोइसे करिनो हाइबसिमा मयामदा खंगननबा लेबिरिबा इमासिंग अमदी इथाइरोमदा मखारोमदा लेरिबा इमासिंग मथकरोमदा लेरिबा इमासिंग अखोइ तौरिङाइदा लेबिरिबा लमलमसिंगना सपोर्ट तौबियु असेंबली सीट चानीगा निफुबदो लेबा बिहार स्टेट असेंबली की अहान बतांक की ओइना सीट चाम कुमाथोय की मिखल गसी स्टेट अदुगी डिस्ट्रिक्ट 19 दा अयु अंगनबदगी होना वोट थादनबा हौख्रे अहान बतांक की मिखल असिदा वोटर क्रोर 3.8 वोट थादनकनी अहान बतांक की मिखल असिगी दमकता कैंडिडेट लिसिंग अमगा चहुम तरा मरीना मिखल लंबा थेंगनरी अपुनब पोलिंग स्टेशन लिसिंग निफु मंगागा चहुम निफु माथोय की मनुंगदा रूरल एरिया दा पोलिंग स्टेशन लिसिंग कोंट्रा तरुका साथेट कोंट्रा हमदोइनी ngasi nungthil pung ama fawda bot thadanabagi chang achi chada nifuni thoi dasmik ama ahum oikhi district singi manungda gopalganj dana hairiba matam asi fawda bot thadabagi chang asi chada nifu taruk dasmik taret ahum बेगुसराय चाद निफु तरुक दशमिक सोइनो अनि अदुगा पाटनादना ख्वाइदगी नेमना चाद कुंट्रात्रे दशमिक तरेट अनि ओइखि ngasi ahanba फेज की मिखल असिदा महागठबंधन की चीफ मिनिस्टर कैंडिडेट ओइना प्रोजेक्ट तौरिबा तेजस्वी यादव की राघपुर केंद्र दगी मिखल थेंगनरी अनिसुवा फेज की मिखल तांग 13 दा पांगथोकदबनी टाइफुल कालमैगीना फिलीपींस मियोय चामगा तारनी पानी पुंसी महान खरबतुंगदा सेंट्रल वियतनाम माइकैरोमदा अकनबा अयांगबा नुंगसितका लोयना होमजिलखरे समुद्र खोंगमांदा लेबा मियोय सिंग कालमैगी यौरक्त्रिङै मांगोइनना मफमदु थादोकनाबा खंगनखरे वियतनाम वेदर ब्यूरोगी मतुंग इना कालमैगीना समुद्र इमायदा मीटर 9 वांगबा वेब का लोयना होमजिलकपा याय हाइना थाजनरी हाइरि फ्लाइट यांखै हेनबा कैंसिल तौखिबगा लोयना रीजन अदुदा लेबा एयरपोर्ट तरुकसु थबक तौबा लेमहनख्रे हारि सानाबगी पाव
Polsa College Sianglam Wabugaina Sinduna District Sports Association Kakchingi Playground Chatariba Ayakpam Pratap Singh Memorial Manipur University Inter College Football Men's Tournament 2025 King Ngasi Sanakyo Match Singda Tambal Marik College Semko Komlathabi Amari CI College Mai Fakre Tournament Asigi Ngasigi Ahanba Master Kumbi College Amadi Tambal Marik College Anina Sanaki Maduda Tim Animang Apiwa Matamgi Manungda Panjal Amam Sanaduna Toinaba Ngamnatabadagi Penalty Kaunabada Tambal Marik College da Kumbi College Bu Panjal Taruk Mangada Maitiba Piki Mesa Siga Piba Matamgi Manungda Sankiba Tim Anigi Panjal Adu Kumbi College Gi Oina Jersey number 17 KS Hitler the Maskit Minute Nifuga Ahapa Minute Anida Aduga Tambal Marik College Gina Jersey number 8 Y David na Minute Niputre Chatpada Chankibani Nasi Anisuba Ground Mestana Semko Komla Thabina Sandel United College Bu Panjal Ohum Amada Maitiba Piki Semko Komla Thabigi Panjal Singdu Jersey number 8 Mengchangtilna Minute Kuntra Jersey number 18 Malheng Hongna Minute Niputre Amade Jersey number 12 Lenim Aimurna Minute Humdrataruk Chatpada Chankibani Tandil United College Panjal Aduna Jersey number 18 Singkingama Minute Mangasa Prasan Kibani Amrom da Nasi Sanaki Ohum Suba Ground Gi Mestana CI College the Manipur College Bu Panjal Taret Ohum da Mighty Piki CI College Gi Panjal Singh Adu Jersey number 11 O Amarjina Minute Taret Jersey number 17 Muhammad Rohitna Minute Kunmari Jersey number 16 and Vikasna Minute Nipunito Jersey number 18 Romesh Kumar Minute Yankai Manga Jersey number 7 K Zavishan Minute Humpumatoi Jersey number 13 Muhammad Ilyasna Minute Humpumdo Amadi Jersey number 12 Abhijitna Minute Humpumanga Sanke Manipur College Ki Panjal Singduna Jersey number 7 TS Rohidas na Meski Minute Manga Amadi 62 Aduga Jersey number 25 Ice Laishembana Minute Humdra Manga Chankibani All Jiribam Sports Association as a Asian Sinduna Jiribam Higher Secondary School Playground Timtara Nasruk Yaduna Sanariba Ahanba NG Rajan Singh Memorial Mini Boys Under 13 Football Tournament 2025K Ngasi Shanaki Mesta Yaul Club na UPC A Uchatholbo Gold Mari Amada Maitiba Pikre Lak Libatang Nepal Noktilipung Animakai Taba Matamda Young Star Club ka UPC Biga Sanaragani Aroy Bada Maroy Pau Amuhanna Pradhan Mantri National Apprenticeship Promotion Scheme Any Region Ge Awareness Campaign Ngasi Hodokre Field Day on Rice and Farmer Scientists Interaction Program Pangtokre Sandeldas Lamlaki Shao se Kandavaya de Haibagi Rally Chatkre Loinala Bihar Assembly Election Gi Ahanba Vote Ngasi Thadaba Hokre Ngasigidamakta PAODAM Pijaba Matang Asida Loishinjare Midyang Tabiriba Kwai Punopo Amuka Hanna Kurumjari